Naga taruk hatkhibagi achumba wayel phanghallu haina ansamna sinduna Imphal da khongchat chatkhre. Kangpokpi district ki lailon wifi village ta naga misam taruk faraga hatkhibagi matangda achumba wayel phanghallu haina taksilladun Imphal da ngasi protest rally ama pangthokre. All Naga Students Association Manipur ansamna sinduna pangthokiba rally adu Imphal gi Tangkhun Baptist Church tagi hauraga huyatong fauna chalaga Mau market loisinki rally de saruk yakiba musingna leikitraba naga taruk ki achumba wayel phanghangadabani amasung athuba matamda ing tabba phibam hanjanhangadabani haina kholau kaya lauki. Kuki militant singa khuyek pinakhiba su agreement abrogate tawbaga loinena Deputy Chief Minister Nemchak Kyugen mafam lokthokadabani haina khongjang de saruk yakiba singna taksinki. Protest rally asiga mari leinana ansam gi President Anten Sang Maring na hai lailon wifi dagi phakraga numit kunni hena fajin run thamlaba matungda minungsi yaudana hatok pikraba micham taruk ki matangda achumba wayel phanghanaba protest rally asi pangthokpani. Hauzik phawba mihat asigi matangda chenaba mioi amata faba ngamdribasi investigation satribising mathau ningtina tawde haibagi mayek senglaba khudamni misam taruk pharga hatkiba KNP chenaba maramna lubasgi mathakta haunabi matungina investigation satharaga logi oiba thabak thorumsing lakhutkadabani misam pharga hatpada chenarib lubasi terrorist organization oina lauthokadabani haina phongdokki. Su agreement ki matangda ansanggi president hai Kuki kulai paibasingna sugi kangon lana sizinaba maramna hiram masigi matangda akanaba mideng changbaga loinana tangai fadrabadi pamdaba thokdok thogandanaba su abrogate tawba mathau tai. Ayupung 13 tabada Imphal Tangkhul Baptist Church tagi khongsanba haukiba protest rally adu chatlingai gi cheirakta Manipur Governor amadi Chief Minister lambi da lakpa ubada khoisaunarba miyamna pendabagi kholau kaya lausinki. United in purpose, united in voice haiba pandam gi makhada chatkiba rally aduda saruk yakibasna athuba matamda naga taru hatkibagi achumba wayel phanghangadabani haina laingaki mafamda taksinki. Khongchat aduga mari leinana Naga Women's Union Manipur ki President Priscilla Thuimaina haiki malemda khwaidagi tamthiba crime ni haina mipum khudimna khangnaraba naga taruk fakraga tamthina hatkibagi matangda ngasi fawa state amadi central government general musing phaba ngamdana leiri mihada dugi matangda achumba langla langjin puthokpaga loinena achumba wayel phanghandriba phawba hanba leitana khongjang sangsin khigani haina sumangna phongdoki. Ansamgi President Anten Sang Maring na fawmi singda hai mihada sigi matangda mari lenabasingna investigation sathare haibasu chenaribasing puthokpa ngamdri athuba matamda maralaiba musing pharaga logi matung ina chairak phanghangadabani haiki.